Lengak na paikhatliba Urea har yenbagi thabakta lawmi singna pendabagi wathok leptana lakle masigi manung chan ngasi su Imphal West District ke Lamphel da laiba District Agriculture Office ta ngasi dagi hauduna nauna chathariba har yenbagi thabakta nongmada akaknaba masing khara khaktada har pigani hairakpadagi lawmi singna irang haukhre hiramasigi matangda thodok thokfamdagi fangba pawda lawmi singna state asida tongan ba district singda har mawong maril tana pidre haibagi wakat kaya laikhraba matung lengak na MLA minister singi khuthangda har amuk yenki MLA Minister Singi Kuthang da Haryan ba asisu politics ki mami yamna tai haibadage District Agriculture Office Singi Kuthang da Har amuk yen gani haibadage Imphal West District ki oina haukiba irai numitagi lawmi sing na pata amadi Aadhaar card sing pisinakhe loina na ngasidagi har pigani haibadage lawmi sing na ahing nongyaidagi laktuna queue lep nakhe loina na ngasi miyoi lising anirom laktuna har lawba laklabasu District Agriculture Office tage har bag chani yankhai khakta yen gani haina chethorakhe Madudagi missing yamlaba lawmi singna agriculture minister amadi department gi mayokta kholaw kaya lauduna pendaba phongdoki adubo Imphal West District Police ki police personnel kaya laktuna miyam gi irang adu nemthanaba hotnake mamang desu moi tokan piraga khoji har phangi de moi themaga moi them toraga tawgadu oregadi leba ki mabi mapa orebajinga yam sinsali oina tabu tabiu adu khoji Manipur gi laiba ran ki politics kangujina moine sanaraga abichen kangu se nahan makte da moyo irai ni ta khoi che thajal liko che thajal mado khoi pini na haire adu ju pibi de sani ga humpu ga tare pi post moine lising amang li wal de paja khoi gi ga yo khoi samai ma tai ga matam da pa sami yang kai sibok da sitti har yelani ye hab da gi khoi je ngarang ahing nong yai da gi ne ba hogala chenje rei je lamji lapani na pungani da si yong na ba selak pai je punga da lam do no khalai yeng je ba pung amma ma kha da de hogala ga lo shala sela abane ba adu ga hasi bok da phangdra bane ba har gi problem je tu na yara ga di khoi siam honorable sir biren hoina ju khai yeng jan biraga